ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯂꯃꯨꯗꯣ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯐꯤ ꯑꯍꯟꯕ ꯁꯦꯠꯇꯨꯅ ꯀꯗꯥꯏꯗꯅꯣꯃ ꯆꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯁꯨ ꯃꯆꯥꯅ ꯇꯧꯔꯤꯗꯨ ꯎꯕꯗ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯔꯛꯏ꯫ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ, ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ ꯃꯀꯤ ꯁꯦꯝꯂꯤꯕ꯫ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯤꯗꯥ꯫ ꯃꯥ, ꯌꯥꯔꯤ ꯀꯣꯟꯅ ꯈꯪ꯫ ꯑꯩꯅ ꯆꯠꯂꯤꯁꯦ ꯉꯥꯎꯁꯤꯟꯅꯕ ꯆꯠꯄ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯅꯕ ꯆꯠꯂꯤꯕꯅꯤ꯫ ꯌꯥꯝ ꯆꯠꯅꯤꯡꯗꯅ ꯆꯠꯄꯒ ꯅꯠꯇꯦ ꯑꯩ꯫ ꯌꯥꯗꯕ ꯑꯃ ꯌꯥꯎꯕꯒꯤ ꯆꯠꯂꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯌꯥꯗꯕ ꯑꯃ ꯌꯥꯎꯕꯒꯤ ꯍꯥꯏꯕꯣ? ꯍꯥꯏ ꯃꯤꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯅꯕ ꯊꯕꯛꯇꯤ ꯇꯧꯔꯛꯀꯅꯨ꯫ ꯅꯪ ꯏꯃꯨꯡꯁꯤꯒꯤ ꯈꯜꯂꯨ꯫ ꯅꯃꯥ ꯑꯩꯁꯦ ꯂꯨꯈ꯭ꯔꯥꯕꯤꯅꯦ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯦ꯫ ꯀꯩꯅꯣꯝ ꯍꯦꯛ ꯁꯣꯏꯕꯒ ꯄꯥꯎꯊꯣꯛꯅꯕ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯕꯤꯗꯨ ꯇꯧꯔꯅꯨ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯨ, ꯍꯜꯂꯛꯄꯒ ꯆꯥꯅꯕ꯫ ꯅꯨꯡꯉꯥꯏꯗꯀꯣ ꯅꯪꯅ ꯅꯨꯡꯉꯥꯏꯕꯁꯦ ꯇꯣꯂꯝꯃꯣ꯫ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯩꯅ ꯊꯣꯡꯂꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯆꯥꯔꯤꯕꯅꯦꯕ꯫ ꯅꯇꯨ ꯂꯥꯛꯂꯁꯨ ꯏꯃꯥ ꯏꯆꯥꯒꯤ ꯆꯥꯛ ꯊꯣꯡꯒꯦꯀꯣ꯫ ꯑꯣ, ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯂꯕꯗꯤꯏꯃꯥꯅ ꯊꯣꯡꯕ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯣꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯣꯡꯕ ꯑꯗꯨ ꯈꯛꯇ ꯆꯥꯗꯣꯏꯅꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯑꯩꯁꯦ ꯏꯟꯊꯣꯛꯄ ꯍꯧꯔꯁꯤꯅꯗꯤ ꯍꯌꯦꯡꯋꯥꯏ ꯂꯥꯛꯂꯀꯥꯟꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯅꯃꯥ ꯑꯩꯕꯨ ꯀꯩꯁꯨ ꯄꯤꯖꯅꯤꯡꯉꯣꯏꯗ꯭ꯔꯤꯅꯦ? ꯍꯥꯏ, ꯃꯁꯤꯃꯗꯤ ꯇꯧꯅꯨ, ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯍꯣꯏꯁꯦ ꯌꯥꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯨ ꯇꯧꯔꯝꯃꯨ꯫ ꯍꯣꯔꯦꯟ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯕꯗ ꯑꯩ ꯍꯩꯅꯗꯦ꯫ ꯆꯥꯛꯇꯣ ꯉꯟꯅ ꯆꯥꯅꯤꯡꯂꯕꯗꯤ ꯅꯇꯨ ꯊꯤꯖꯤꯜꯂꯣ꯫ ꯉꯝꯗ꯭ꯔꯦ, ꯍꯅꯨꯕꯤ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯕꯗ ꯁꯤꯗꯧꯔꯤ꯫ ꯅꯁꯥꯅ ꯋꯥꯈꯜ ꯈꯔꯁꯨ ꯇꯥꯎ꯫ ꯏꯃꯥ, ꯅꯪ ꯉꯥꯡꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯑꯩ ꯂꯩꯔꯤꯈꯩ ꯉꯥꯡꯕ ꯂꯦꯞꯄꯔꯣꯏ ꯈꯪ꯫ ꯑꯩꯗ ꯈꯔ ꯊꯨꯅ ꯆꯠꯆꯈ꯭ꯔꯒꯦ꯫ ꯏꯃꯥꯅꯦꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯩ ꯎꯕꯒ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯕ꯫ ꯍꯥꯏ, ꯏꯁꯧ ꯂꯥꯡꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ, ꯅꯪꯅ ꯇꯧꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯅꯤ꯫ ꯅꯣꯡꯃꯇ ꯏꯃꯥꯁꯦ ꯋꯥꯔꯦꯅ ꯊꯕꯛ ꯃꯇꯦꯡ ꯇꯧꯁꯤꯟꯕ꯭ꯔꯣ ꯅꯪꯕꯣ? ꯍꯣꯏꯁꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯏꯃꯥꯒꯤ ꯏꯁꯧꯗꯣ ꯑꯗꯨꯝ ꯇꯧꯍꯧꯔꯣ꯫ ꯇꯣꯂꯃꯨꯗꯨ ꯃꯃꯥꯒꯤ ꯏꯁꯧ ꯇꯥꯕ ꯉꯝꯗꯕꯩ ꯁꯦꯟꯆꯠ ꯍꯦꯛꯇ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗ ꯂꯩꯃꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯏꯆꯥꯅꯦꯅ ꯑꯁꯨꯛ ꯃꯔꯤꯟ ꯇꯟꯕꯁꯤꯕꯨ ꯑꯩꯒꯤꯗꯃꯛ ꯇꯝꯂꯛꯂꯤꯕ ꯂꯥꯏꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ꯫ ꯏꯆꯥꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯏꯆꯥꯁꯦ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯅꯤ ꯈꯟꯕꯗꯅꯦ ꯑꯩ ꯀꯞꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤ꯫ ꯃꯁꯤꯅ ꯄꯨꯁꯤꯜꯂꯛꯇꯧꯕ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒ ꯆꯞ ꯃꯥꯟꯅꯅꯤꯌꯦ꯫ ꯀꯩꯁꯨ ꯑꯐꯕꯗꯤ ꯐꯪꯉꯣꯏ꯫ ꯃꯥꯡꯒꯣꯜꯗꯨꯗ ꯃꯥꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨ ꯐꯣꯡꯗꯣꯛꯂꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯇꯣꯂꯃꯨꯗꯨ ꯈꯨꯜꯗꯨꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯣ ꯈꯨꯔꯥ ꯃꯥꯏꯆꯣꯟ, ꯅꯆꯥ ꯂꯥꯛꯆꯔꯤꯌꯦ꯫ ꯀꯅꯥꯅꯣꯅꯦꯍꯦ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯃꯄꯥꯟꯗꯨꯗ ꯀ꯭ꯋꯥꯛ ꯇꯧꯅ ꯈꯣꯡꯂꯤꯗꯨꯕꯣ? ꯌꯨꯝꯗꯁꯨ ꯂꯩꯖꯅꯤꯡꯗ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯦꯜ ꯄꯨꯒꯦꯒ, ꯑꯗꯨ ꯄꯤꯌꯨꯒ, ꯑꯗꯥ ꯂꯧꯒꯦꯒꯅ ꯇꯧꯕ ꯃꯌꯥꯝꯁꯤꯅ꯫ ꯃꯥꯏꯆꯣꯟꯗꯨ ꯋꯥ ꯉꯥꯡꯂꯒ ꯊꯣꯛꯂꯛꯄꯅꯤ꯫ ꯁꯨꯃꯥꯡꯗ ꯇꯣꯂꯃꯨ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯆꯪꯕꯁꯨ ꯌꯥꯗ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯂꯩ꯫ ꯈꯨꯔꯥ, ꯅꯆꯥ ꯂꯥꯛꯆꯔꯤ꯫ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯖꯔꯝꯕꯗꯨꯕꯨ ꯀꯝꯗꯧꯔꯒꯦ? ꯉꯁꯤ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯗꯨꯗ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯇꯣꯂꯃꯣ, ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ꯫ ꯅꯪꯒꯤꯗꯣ ꯈꯔ ꯂꯩꯔꯒ ꯈꯟꯅꯁꯤ꯫ ꯅꯪ ꯈꯨꯔꯥꯁꯤ ꯍꯟꯗꯛꯇꯤ ꯁꯦꯜ ꯈꯔ ꯆꯤꯜꯂꯤ꯫ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯂꯧꯔꯣ꯫ ꯅꯪ ꯁꯥꯎꯕ ꯌꯥꯗꯦꯀꯣ, ꯑꯩꯒꯤꯁꯤ ꯂꯩꯃꯟꯗꯕꯗꯒꯤ ꯍꯥꯏꯕꯅꯤ꯫ ꯀꯩꯅꯣꯗ ꯈꯨꯔꯥ, ꯉꯔꯥꯡꯅ ꯉꯁꯤ ꯂꯧꯔꯣ ꯍꯥꯏ, ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯈꯔ ꯂꯩꯔꯒ ꯂꯧ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯥꯔꯅꯤꯅ ꯄꯪꯍꯥꯏ ꯍꯥꯏꯕꯤꯅꯨꯗ ꯈꯨꯔꯥ꯫ ꯑꯩꯁꯨ ꯁꯦꯜꯗꯣ ꯂꯦꯝꯅ ꯂꯧꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯈꯨꯔꯥꯒꯤ ꯊꯕꯛ ꯃꯇꯦꯡ ꯇꯧꯕꯒꯤ ꯁꯦꯜꯅꯤ ꯂꯧꯒꯦ ꯍꯥꯏꯔꯤꯗꯣ꯫ ꯑꯩꯅ ꯅꯣꯡꯃꯒꯤ ꯂꯧꯕꯗꯤ ꯁꯤꯖꯤꯟꯅꯐꯝ ꯈꯪꯂꯣꯏꯅ ꯄꯨꯟꯅ ꯂꯧꯒꯦ ꯍꯥꯏꯖꯕꯅꯤ꯫ ꯏꯃꯥꯗ ꯐꯥꯎꯕ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯖꯗꯕꯅꯤ꯫ ꯈꯨꯜꯒꯤ ꯃꯤꯗ ꯑꯩꯅ ꯄꯥꯎꯁꯤ ꯇꯝꯂꯨꯔꯗꯤ ꯈꯨꯔꯥꯕꯨ ꯀꯅꯥꯅ ꯊꯥꯖꯕꯤꯗꯧꯔꯤꯒꯦ? ꯇꯨꯡꯒꯤꯁꯨ ꯈꯔ ꯈꯜꯂꯨꯗ ꯈꯨꯔꯥ꯫ ꯍꯥꯏ, ꯑꯗꯨꯝ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯅꯪ ꯈꯨꯔꯥꯁꯦ ꯈꯨꯗꯣꯡ ꯑꯃ ꯆꯥꯗ ꯇꯧꯔꯤꯅꯦꯃꯤ ꯅꯪꯕꯨ꯫ ꯁꯦꯜꯗꯣ ꯄꯤꯒꯦꯅ ꯊꯝꯈꯤꯕꯅꯤ, ꯑꯗꯨ ꯉꯔꯥꯡ ꯊꯝꯈꯤꯕꯗꯨ ꯃꯐꯝ ꯈꯪꯗ꯭ꯔꯦ, ꯑꯗꯨꯒꯤꯅꯤ꯫ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯅꯤ, ꯐꯪꯗꯕꯩ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯨꯔꯥꯒ ꯑꯩꯒ ꯄꯨꯟꯅ ꯊꯤꯃꯤꯟꯅꯔꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯪꯕꯁꯨ ꯌꯥꯏꯗ꯫ ꯀꯗꯥꯏꯗꯒꯤ? ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗ꯫ ꯑꯩ ꯀꯣꯟꯅ ꯐꯪꯂꯀꯥꯟꯗ ꯑꯗꯨꯝ ꯄꯤꯔꯛꯈꯤꯅꯦ ꯅꯪꯕꯨ꯫ ꯇꯍꯥꯒꯅꯨꯅꯦ ꯅꯪꯕꯨ꯫ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯀꯩꯁꯨ ꯍꯥꯠꯂꯣꯏꯀꯣ꯫
ꯇꯁꯦꯡꯕꯗꯤ ꯃꯥꯏꯆꯣꯟꯁꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯀꯥꯎꯕꯅꯤ ꯄꯣꯠ ꯊꯝꯐꯝ ꯑꯃꯠꯇ ꯈꯪꯖꯤꯜꯂꯛꯇ꯭ꯔꯕꯅꯤ ꯉꯁꯤ ꯊꯝꯈꯤꯕ ꯄꯣꯠꯇꯨ ꯅꯣꯡꯉꯥꯟꯕꯗ ꯀꯣꯏꯊꯤ ꯍꯦꯛꯇ ꯊꯤꯕ ꯑꯍꯜꯅꯤ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯐꯔꯦ ꯈꯨꯔꯥꯅꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯁꯦꯜꯗꯣ ꯁꯦꯟꯗꯣꯏ ꯑꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯧꯔꯒꯦ ꯃꯁꯤ ꯌꯥꯔꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯈꯤꯒꯦ ꯌꯥꯗ꯭ꯔꯒꯅ ꯈꯨꯔꯥꯒꯤ ꯏꯃꯨꯡ ꯆꯪꯗꯨꯅ ꯍꯦꯛꯇ ꯊꯤꯗꯧꯔꯤꯕꯅꯤ ꯇꯣꯂꯃꯨꯅ ꯍꯥꯏꯔꯤ ꯋꯥꯐꯝꯗꯨꯁꯨ ꯌꯥꯅꯤꯡꯗꯦ ꯑꯗꯨꯒ ꯃꯤꯇꯣꯞ ꯑꯃꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯕ ꯍꯥꯏꯗꯨꯁꯨ ꯄꯥꯝꯂꯝꯗꯦ ꯑꯗꯨꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯇꯣꯂꯃꯨ ꯅꯪꯅ ꯍꯥꯏꯕ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯦꯟꯗꯣꯏ ꯄꯤꯕ ꯍꯥꯏꯗꯨ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯗꯣ ꯅꯪ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯀꯅꯨꯀꯣ ꯍꯣꯏ ꯈꯨꯔꯥꯅ ꯌꯥꯝ ꯄꯥꯈꯠꯂꯗꯤ ꯇꯝꯃꯔꯣꯏ ꯑꯗꯣ ꯑꯩꯒꯤ ꯁꯦꯟꯗꯣꯏꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯍꯦꯛ ꯁꯣꯏꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗ ꯑꯩꯅ ꯁꯦꯔꯥꯟꯅꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤ ꯁꯣꯏꯖꯔꯣꯏ ꯑꯩ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯁꯣꯜꯂꯒꯦ ꯍꯣꯏ ꯈꯨꯔꯥꯁꯨ ꯂꯩꯍꯧꯔꯒꯦ ꯇꯣꯂꯃꯨꯗꯨ ꯆꯠꯈ꯭ꯔꯦ ꯃꯥꯏꯆꯣꯟꯗꯤ ꯃꯊꯥ ꯁꯥꯔꯤ ꯃꯥꯅ ꯊꯝꯈꯤꯕ ꯁꯦꯜꯗꯨ ꯑꯉꯥꯡ ꯅꯠꯇꯦ ꯉꯔꯥꯡꯇ ꯃꯤꯅ ꯁꯦꯜ ꯄꯨꯕꯒꯤ ꯁꯤꯡꯂꯝꯗ ꯉꯥꯏꯔꯤꯕꯅꯤ ꯇꯣꯂꯃꯨꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯈꯟꯕꯗꯁꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯊꯥꯖꯕ ꯌꯥꯕ ꯑꯉꯥꯡ ꯅꯠꯇꯦ ꯀꯩꯒꯨꯝꯕ ꯃꯥꯅ ꯃꯤꯌꯥꯝꯗ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯨꯅ ꯄꯥꯎ ꯍꯦꯛ ꯇꯝꯂꯝꯕꯗ ꯏꯌꯨꯝꯁꯨ ꯃꯤꯅ ꯊꯨꯒꯥꯏꯗꯣꯏꯅꯤ ꯂꯩꯖꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯃꯥꯡꯗꯧꯔꯤꯕꯅꯤ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯁꯣꯝꯗ ꯇꯣꯂꯃꯨꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯝꯗꯕꯗꯨꯗ ꯏꯁꯥꯎ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯤꯅ ꯁꯦꯜ ꯄꯤꯔꯛꯇꯕꯒꯤ ꯈꯔ ꯁꯥꯎꯅꯤꯡꯕꯒ ꯏꯄꯨꯟ ꯄꯨꯟꯁꯤꯟꯅꯈ꯭ꯔꯤ ꯀꯩꯅꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯔꯝꯗ꯭ꯔꯤꯁꯤꯕꯨ ꯉꯁꯥꯏꯈꯩ ꯀꯩꯗꯧꯔꯒ ꯂꯩꯔꯨꯒꯦ ꯍꯥꯏ ꯂꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯊꯕꯛ ꯂꯣꯏꯕꯒꯅꯤ ꯑꯩꯁꯨ ꯆꯥꯛ ꯊꯥꯒꯠꯂꯤꯕꯁꯦ ꯀꯩꯁꯨ ꯈꯪꯗꯅ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯅꯪ ꯆꯔꯥ ꯍꯦꯟꯒꯦꯇꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ ꯌꯥꯔꯦ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯣꯏ ꯅꯆꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯑꯗꯨꯝꯕ ꯈꯣꯟ ꯊꯥꯔꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝꯕ ꯈꯣꯟ ꯊꯥꯔꯗꯨꯅꯗꯤ ꯑꯩꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ ꯐꯃꯨꯡꯗ ꯇꯥꯔꯒ ꯂꯩꯔꯗꯤ ꯄꯤꯖꯅꯤꯡꯉꯣꯏꯗꯧꯔꯤꯅꯦ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯛꯂꯒ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯅꯪꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯃꯌꯥꯝꯗꯨꯕꯣ ꯆꯠꯂꯣ ꯀꯗꯥꯏꯗꯅꯣ ꯉꯥꯛ ꯂꯩꯔꯤꯁꯨ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯀꯦ ꯇꯣꯂꯃꯨꯗꯨ ꯁꯥꯎꯗꯨꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣꯅꯦ ꯑꯩꯕꯣ ꯀꯩꯅꯣꯝ ꯇꯧꯕꯩꯁꯨ ꯁꯥꯎꯅꯤ ꯀꯩꯁꯨ ꯅꯠꯇꯕꯅ ꯑꯍꯜ ꯂꯃꯟ ꯁꯥꯗꯅ ꯄꯥꯎꯇꯥꯛ ꯍꯦꯛꯇ ꯄꯤꯅꯤ ꯉꯁꯤꯅ ꯀꯅꯥꯒ ꯀꯔꯤꯃꯨꯛ ꯍꯥꯏꯅꯔꯛꯄꯒꯤ ꯑꯣꯏꯔꯤꯖꯥꯠꯅꯣ ꯅꯣꯡꯃꯇ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯄꯗ ꯍꯔꯥꯎꯅ ꯍꯜꯂꯛꯄ ꯍꯥꯏꯗꯨ ꯇꯧꯗꯦ ꯈꯔ ꯁꯨꯛꯂꯒ ꯍꯜꯂꯛꯄꯒꯨꯝꯕ ꯏꯁꯧ ꯂꯪꯁꯤꯜꯂꯝꯕꯒꯨꯝꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦ ꯀꯔꯝ ꯊꯣꯛꯑꯒꯕ ꯂꯩꯃꯁꯨ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯉꯥꯛ ꯂꯩꯔꯒ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦꯍꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦꯅꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯇꯣꯂꯃꯨꯁꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯂꯧꯗꯨꯅ ꯆꯥꯕ ꯍꯧꯏ ꯀꯩꯅꯣ ꯏꯃꯥ ꯏꯟꯁꯥꯡ ꯃꯊꯦꯜꯕꯨ ꯑꯁꯨꯛ ꯌꯥꯝ ꯇꯧꯔꯤꯁꯤꯕꯨ ꯏꯟꯁꯥꯡꯗꯤ ꯑꯁꯨꯛ ꯌꯥꯝ ꯁꯦꯜ ꯆꯪꯍꯜꯂꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯧꯔꯤꯒꯦ ꯍꯌꯦꯡꯗꯩꯗꯤ ꯏꯟꯁꯥꯡ ꯃꯊꯦꯜ ꯌꯥꯝ ꯊꯣꯡꯒꯅꯨ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯀꯅꯨ ꯆꯥꯕ ꯊꯛꯄꯁꯤ ꯐꯥꯎꯗꯤ ꯄꯨꯛ ꯊꯟꯅ ꯆꯥꯁꯤꯗꯅ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯗꯤ ꯅꯪꯁꯨ ꯏꯃꯥ ꯂꯩꯇ꯭ꯔꯕꯔꯥ ꯍꯥꯏꯔꯛꯀꯅꯤ ꯏꯟꯁꯥꯡ ꯈꯔ ꯍꯥꯎꯇ꯭ꯔꯒꯅ ꯏꯃꯥ ꯁꯤꯕꯨ ꯀꯩꯅꯣ ꯑꯁꯨꯛ ꯍꯥꯎꯇꯅ ꯊꯣꯡꯕ ꯍꯥꯏ ꯑꯑꯣꯟ ꯆꯥꯒꯅꯨ ꯑꯩꯅ ꯃꯊꯦꯜ ꯂꯣꯡꯂꯤꯕꯗꯣ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯀꯩ ꯃꯔꯝ ꯂꯩꯒꯦ ꯍꯥꯏꯁꯦ ꯑꯃ ꯍꯥꯎꯇ꯭ꯔꯁꯨ ꯑꯍꯥꯎꯕ ꯑꯃ ꯌꯥꯎꯔꯝꯅꯤꯗꯅ ꯑꯗꯨꯅ ꯑꯍꯥꯎꯕꯗꯨꯒ ꯅꯕꯨꯛ ꯊꯟꯅ ꯆꯥꯅꯕ ꯇꯧꯕ ꯆꯥꯕ ꯊꯛꯄ ꯋꯥꯠꯂꯗꯤ ꯃꯤꯁꯤ ꯃꯁꯥ ꯀꯩꯁꯨ ꯐꯕ ꯑꯣꯏꯗꯕꯅꯤ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯏꯃꯥꯒꯤꯁꯤꯗꯤ ꯍꯦꯟꯃꯜꯂꯤ ꯏꯔꯣꯟꯕ ꯑꯃꯒ ꯀꯥꯡꯍꯧꯁꯤꯒ ꯑꯗꯨꯝ ꯇꯧꯔꯒ ꯇꯣꯛꯄ ꯌꯥꯏ ꯉꯥꯃꯨꯛ ꯌꯥꯎꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯆꯔꯥ ꯑꯃꯃꯝꯒꯤ ꯃꯊꯦꯜ 3 ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯨꯠꯄ ꯀꯨꯏꯔꯔꯣꯏ ꯅꯪꯕꯨ ꯃꯤꯅ ꯄꯥꯈꯪ ꯑꯔꯤꯛꯄ ꯍꯥꯏꯔꯤꯁꯤ ꯃꯔꯝ ꯂꯩꯕꯖꯥꯠꯅꯤ ꯃꯤꯗ ꯄꯤꯖꯗꯧꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯆꯥꯕꯗ ꯀꯌꯥꯝ ꯆꯥꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯇꯒꯤ ꯑꯁꯨꯝ ꯇꯧꯔꯗꯤ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗꯤ ꯀꯝꯗꯧꯅꯤ ꯅꯪꯕꯣ ꯅꯪꯉꯣꯟꯗ ꯂꯩꯔꯛꯇꯧꯕ ꯅꯨꯄꯤꯗꯣ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯏꯃꯥꯗꯤ ꯍꯣꯏ ꯌꯥꯔꯦ ꯑꯩꯅ ꯂꯤꯛꯄꯩꯅꯤ ꯍꯧꯖꯤꯛ ꯋꯥꯠꯇꯅ ꯆꯥꯔꯤꯁꯦ ꯆꯥꯕꯗ ꯈꯨꯠꯆꯥꯎ ꯑꯗꯨꯝ ꯊꯥꯔꯝꯃꯗꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏ ꯆꯥꯔꯤꯁꯦ ꯆꯥꯒꯗ꯭ꯔꯣ ꯈꯪꯉꯦ ꯌꯥꯔꯦ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥ ꯋꯥꯆꯣꯏ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯑꯩ ꯊꯕꯛ ꯌꯥꯝꯃꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦ ꯉꯥꯛ ꯂꯩꯕꯒ ꯊꯕꯛꯅꯤ ꯍꯦꯛꯇ ꯍꯥꯏꯗ꯭ꯔꯗꯤ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯧꯁꯨ ꯅꯠꯇꯦ ꯏꯊꯟꯇꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯗꯣꯏꯅꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯋꯥ ꯈꯪꯗꯧ ꯅꯪꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯁꯣꯜꯂꯁꯨ ꯁꯣꯟꯅ ꯑꯗꯨꯝ ꯇꯧꯕ ꯇꯥꯕꯅꯤ ꯃꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕꯒꯤ ꯇꯣꯂꯃꯨꯁꯨ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯃꯈꯨꯠ ꯍꯥꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯁꯣꯝꯗꯅ ꯇꯣꯟꯖꯥꯎ ꯃꯆꯦ ꯑꯔꯤꯕꯤꯗꯨꯒ ꯈꯠꯅꯔꯤ ꯏꯆꯦ
ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯜꯂꯤꯉꯩ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯈꯟꯖꯍꯧꯀꯣ ꯂꯤꯅꯒ ꯂꯤꯕꯅꯤ ꯅꯨꯄꯥ ꯐꯪꯗꯕꯒꯤ ꯑꯗꯨꯝ ꯂꯩꯁꯤꯜꯂꯗꯤ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯍꯣꯏ ꯌꯥꯔꯦ ꯅꯣꯏꯗꯧꯅ ꯅꯌꯨꯝ ꯉꯟꯇꯥ ꯄꯥꯜꯂꯒ ꯋꯥꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯆꯒꯦ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯂꯩꯔꯤꯁꯤꯒ ꯈꯔ ꯂꯥꯡ ꯈꯔ ꯈꯟꯅ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯖꯒꯦ ꯏꯆꯦ ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯔꯣꯏꯕ ꯅꯤꯡꯉꯣꯜꯒ ꯃꯧꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏꯕ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯠꯅꯔꯛꯀꯅꯤ ꯑꯗꯨꯀꯥꯟꯗ ꯏꯆꯦꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯏꯆꯦꯒꯤ ꯃꯤꯆꯪ ꯆꯪꯕꯁꯨ ꯉꯝꯗ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯕꯁꯨ ꯉꯝꯗ ꯇꯧꯗꯨꯅ ꯂꯩ ꯅꯣꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯗꯣ ꯑꯩ ꯑꯣꯏꯕ ꯄꯥꯝꯗꯦꯕ ꯑꯗꯨꯅ ꯅꯧꯄꯥꯅ ꯍꯥꯏꯕꯁꯦ ꯈꯤꯇꯪꯗꯤ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯏꯆꯦ ꯍꯥꯏ ꯑꯍꯜ ꯂꯃꯟ ꯁꯥꯗꯅ ꯁ꯭ꯋꯥꯏꯗꯅꯦ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯒ ꯂꯩꯔꯅꯨ ꯑꯩ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯅꯊꯧꯗꯨꯝ ꯇꯧꯔꯁꯨ ꯑꯉꯥꯡꯈꯩꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯈꯣꯜ ꯃꯋꯥꯒ ꯑꯃꯠꯇ ꯇꯥꯗꯦ ꯉꯁꯥꯏꯗꯒꯤ ꯃꯃꯥꯒ ꯀꯗꯥꯏꯗꯅꯣ ꯆꯠꯃꯤꯟꯅꯈꯤꯕꯅꯤ ꯏꯃꯥꯁꯨ ꯄꯥꯕꯒ ꯂꯧꯕꯨꯛꯇ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯧꯕ ꯂꯩ ꯌꯨꯝꯁꯤꯗ ꯏꯆꯦ ꯈꯛꯇꯅꯤ ꯂꯩꯍꯧꯗꯣꯏꯁꯦ ꯑꯗꯨꯅ ꯊꯕꯛꯀꯗꯣ ꯈꯔ ꯇꯧꯁꯤꯜꯂꯨ ꯍꯣꯔꯦꯟ ꯅꯆꯟꯅꯨꯄꯤ ꯍꯜꯂꯛꯄꯗ ꯋꯥꯗꯅꯕ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯗꯣ ꯅꯨꯄꯤ ꯋꯥꯍꯟꯅꯤꯡꯗꯕꯒꯤ ꯑꯩꯕꯨ ꯊꯕꯛ ꯇꯧ ꯀꯥꯏꯅ ꯅꯪ ꯃꯉꯥꯏꯔꯤꯅꯦ ꯅꯨꯄꯤ ꯅꯤꯡꯂꯤꯁꯦ ꯑꯩꯁꯤꯅ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯃꯤꯅꯥꯏꯁꯤ ꯃꯉꯥꯏꯔꯤꯕ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ ꯏꯆꯦꯅ ꯈꯜꯂꯤꯗꯨ ꯌꯥꯝ ꯂꯥꯜꯂꯤ ꯑꯩꯅ ꯍꯥꯏꯗꯤ ꯅꯆꯟꯅꯨꯄꯤꯗꯣ ꯆꯠꯊꯣꯛꯈꯤꯕꯅꯤꯅ ꯍꯟꯖꯤꯜꯂꯛꯄꯗ ꯋꯥꯔꯅꯤ ꯃꯥꯅ ꯊꯕꯛ ꯂꯣꯏꯅ ꯇꯧꯕꯗꯣ ꯊꯦꯡꯁꯨ ꯊꯦꯡꯂꯅꯤ ꯑꯗꯨꯅ ꯏꯆꯦꯅ ꯈꯔ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯏꯆꯦꯅ ꯇꯜꯂꯒꯅ ꯇꯧꯕꯤꯔꯨꯔꯅꯨ ꯅꯆꯟ ꯍꯜꯂꯛꯂꯒ ꯑꯗꯨꯝ ꯇꯧꯖꯅꯤ ꯑꯩ ꯆꯠꯂꯦ ꯏꯆꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯦꯅ ꯋꯥ ꯈꯨꯝꯗ꯭ꯔꯤꯉꯩ ꯆꯠꯈ꯭ꯔꯤ ꯃꯧꯄ꯭ꯋꯥ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯑꯌꯤꯡꯕꯤ ꯇꯨꯃꯤꯟ ꯋꯥꯈꯜ ꯈꯜꯂꯤ ꯍꯣꯏꯅꯦ ꯇꯣꯟꯖꯥꯎꯅ ꯍꯥꯏꯔꯝꯂꯤꯁꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯅꯠꯇꯦ ꯑꯩꯅꯁꯨ ꯌꯥꯝ ꯁꯥꯎꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯍꯥꯏꯒꯨꯝꯗꯅ ꯑꯔꯤꯕꯤ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯀꯣ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣ ꯍꯥꯏꯕꯅꯤꯗ ꯐꯪꯗꯧꯁꯨ ꯃꯥꯟꯗ꯭ꯔꯦꯅꯦ ꯅꯍꯥꯟꯅ ꯈꯔ ꯐꯖꯔꯤꯉꯩ ꯂꯩꯁꯥꯕꯤ ꯇꯒꯠ ꯇꯒꯠ ꯂꯥꯎꯕꯤ ꯑꯣꯏꯔꯤꯉꯩ ꯑꯣꯏꯗꯤ ꯐꯕ ꯑꯔꯤꯕꯤ ꯑꯩꯅ ꯑꯉꯥꯡ ꯑꯃꯨꯛ ꯐꯥꯈꯤꯗ꯭ꯔꯣ ꯍꯧꯖꯤꯛꯄꯣ ꯑꯩꯒ ꯂꯦꯡꯒꯥ ꯆꯥꯟꯅꯕ ꯅꯨꯄꯥꯁꯨ ꯑꯃꯠꯇ ꯐꯪꯉꯔꯣꯏ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯃꯁꯨ ꯂꯣꯏꯅ ꯐꯪꯅꯔꯝꯂꯅꯤ ꯀꯥꯟꯅꯗꯦ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥ ꯃꯌꯥꯝꯁꯤ ꯈꯜꯂꯒ ꯀꯣꯛ ꯉꯥꯎꯅꯕꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯊꯕꯛꯇꯨꯝ ꯇꯧꯔꯨꯈꯤꯒꯦ ꯉꯥꯛ ꯂꯩꯔꯒ ꯀꯦꯇꯨꯀꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯍꯜꯂꯛꯂꯤ ꯋꯥꯔꯗꯨꯅ ꯗꯥꯔꯤꯗ ꯉꯦꯛꯐꯝ ꯊꯩ ꯏꯕꯨꯡꯉꯣ ꯅꯣꯏ ꯑꯅꯤ ꯏꯃꯨꯛ ꯆꯪ ꯏꯃꯥꯗꯤ ꯁꯤꯗ ꯉꯥꯛꯇ ꯐꯝꯍꯧꯈꯤꯒꯦ ꯅꯅꯦꯁꯨ ꯂꯩꯕ ꯎꯗꯦ ꯊꯕꯛꯁꯨ ꯂꯣꯏꯁꯤꯟꯗꯣꯏꯅꯤ ꯑꯩ ꯏꯃꯥ ꯏꯅꯦꯗꯤ ꯑꯁꯣꯝ ꯃꯅꯤꯡꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯏꯅꯦꯗꯤ ꯃꯅꯤꯡꯗ ꯂꯩ ꯃꯈꯣꯡ ꯁꯣꯝꯕꯅꯤ ꯉꯁꯤꯁꯨ ꯇꯧꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩ ꯏꯅꯦ ꯀꯧꯔꯒꯦ ꯇꯣꯝꯕꯥ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯏꯅꯦ ꯀꯧꯔꯨꯁꯤ ꯍꯣꯏ ꯇꯥꯆꯧ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯅꯤꯡꯗ ꯆꯪꯈ꯭ꯔꯤ ꯃꯅꯦ ꯀꯧꯔꯨꯅꯦ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤꯗꯨ ꯃꯥꯡꯒꯣꯜꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯁꯤꯠ ꯅꯥꯟꯕ ꯎꯏ ꯏꯅꯝꯃꯅ ꯂꯝ ꯇꯥꯁꯤꯟꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯃꯥꯡꯒꯣꯜꯁꯦ ꯑꯩꯅ ꯉꯁꯥꯏ ꯆꯠꯂꯝꯗꯥꯏꯗꯤ ꯈꯔ ꯃꯣꯠꯄꯒꯨꯝ ꯇꯧꯍꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯤꯠ ꯅꯥꯜꯂꯝꯃꯤꯗ ꯁꯣꯝ ꯃꯅꯤꯡꯗꯅ ꯑꯌꯤꯡꯕꯤꯗꯨ ꯑꯉꯥꯡ ꯑꯅꯤꯅ ꯍꯥꯏꯕꯒꯨꯝ ꯂꯩ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯂꯩꯔꯝꯃꯤ ꯏꯅꯦ ꯑꯩꯈꯣꯏ ꯍꯜꯂꯛꯂꯦ ꯏꯃꯥꯅ ꯏꯅꯦ ꯍꯪꯍꯧꯕꯅꯦ ꯃꯄꯥꯟꯗ ꯊꯣꯛꯁꯤ ꯂꯥꯛꯑꯣ ꯍꯩꯃꯥ ꯅꯈꯣꯏꯅꯤ ꯍꯜꯂꯛꯂꯕꯣꯏꯔꯦ ꯏꯅꯦꯁꯤ ꯃꯇ ꯂꯣꯏꯈꯤꯒꯦ ꯅꯈꯣꯏꯅꯤ ꯍꯥꯟꯅ ꯊꯣꯛꯀꯦꯁꯨ ꯊꯣꯛꯂꯝꯃꯣ ꯇꯜꯂꯦ ꯏꯅꯦꯒ ꯄꯨꯟꯅ ꯑꯗꯨꯝ ꯊꯣꯛꯁꯤ ꯇꯣꯝꯕ ꯏꯕꯥꯅꯤ ꯁꯤꯗ ꯁꯨꯝ ꯉꯥꯏꯒꯦ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯑꯗꯨꯗꯤ ꯏꯅꯦ ꯁꯠ ꯂꯣꯏꯁꯤꯜꯂꯛꯀꯦꯀꯣ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯃꯅꯦꯅ ꯊꯕꯛ ꯂꯣꯏꯕ ꯉꯥꯏꯔꯤ ꯑꯌꯤꯡꯕꯤꯁꯨ ꯊꯕꯛꯇꯨ ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯂꯣꯏꯅꯗꯨꯅ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯀꯤꯗꯨꯀꯤ ꯏꯅꯝꯃꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯕꯅꯤ ꯅꯨꯡꯗꯥꯡꯒꯤ ꯂꯥꯏꯇꯤꯟꯒꯤ ꯊꯧꯔꯝꯒ ꯆꯥꯛ ꯊꯣꯡꯗꯧꯕ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯃꯥꯡꯒꯣꯜꯁꯦ ꯁꯤꯠ ꯅꯥꯜꯂꯦꯅ ꯅꯨꯡꯗꯥꯡꯒꯤ ꯊꯕꯛꯇꯨꯅ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯒꯦ ꯏꯅꯝꯃꯁꯨ ꯋꯥꯔꯝꯂꯅꯤ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕꯗ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯈꯛ ꯇꯧꯕꯕꯣ ꯆꯠꯂꯣ ꯅꯪꯁꯨ ꯅꯐꯤ ꯍꯣꯡꯂꯒ ꯏꯃꯨꯡꯗ ꯉꯥꯛ ꯄꯣꯊꯥꯖꯔꯨꯔꯣ ꯍꯣꯏ ꯏꯅꯝꯃ ꯑꯆꯧꯕ ꯇꯣꯝꯕ ꯂꯥꯛꯑꯣ ꯅꯈꯣꯏ ꯑꯅꯤꯁꯨ ꯉꯥꯛ ꯄꯣꯊꯥꯅꯕ ꯑꯩ ꯇꯜꯂꯤ ꯏꯅꯦꯒ ꯂꯩꯍꯧꯅꯤ ꯏꯃꯥ ꯅꯪ ꯅꯊꯟꯗ ꯆꯪꯉꯣ ꯑꯩ ꯋꯥꯗꯦ ꯃꯌꯥꯝꯕꯅ ꯍꯥꯏꯒꯨꯝ ꯇꯣꯝꯕꯁꯨ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯇꯥꯆꯧꯒ ꯄꯨꯟꯅ ꯂꯩꯍꯧꯅꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯦꯇꯨꯀꯤꯁꯨ ꯃꯊꯟꯇ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯑꯌꯤꯡꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯌꯤꯡꯕꯤꯅꯁꯨ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯑꯆꯧꯕ ꯇꯣꯝꯕ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯏꯅꯦꯒ ꯂꯩꯔꯨꯁꯤ ꯉꯁꯥꯏꯗꯒꯤ ꯆꯠꯊꯣꯛꯂꯨꯕꯗꯣ ꯋꯥꯔꯝꯒꯅꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯑꯃ ꯆꯥꯁꯤꯜꯂꯒ ꯉꯥꯛ ꯄꯣꯊꯥꯅꯕ ꯑꯅꯤꯗꯨꯁꯨ ꯃꯅꯦꯅ ꯍꯥꯏꯔꯤꯗꯨ ꯌꯥꯔꯗꯨꯅ ꯄꯨꯟꯅ ꯏꯃꯨꯡ ꯆꯪꯃꯤꯟꯅꯔꯝꯃꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯇꯣꯂꯃꯨ ꯍꯣꯏꯗ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯗꯣꯝꯆꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯍꯣꯏ ꯏꯆꯦ ꯂꯩꯃ ꯂꯩꯕ꯭ꯔꯣ ꯍꯣ ꯀꯅꯥꯅꯣ ꯂꯩꯌꯦ ꯍꯥꯏꯔꯒ ꯂꯩꯃꯁꯨ ꯃꯄꯥꯟ ꯊꯣꯛꯂꯛꯏ ꯍꯩꯃꯥ ꯐꯖꯕꯤꯌꯦ ꯅꯪ ꯑꯣꯏꯔꯦ ꯀꯥꯈꯠꯂꯛꯑꯣ ꯐꯝꯁꯤ ꯂꯥꯎ
ꯐꯖꯕꯤꯁꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯂꯩꯃꯅ ꯃꯣꯔꯥ ꯑꯃ ꯊꯥꯔꯤꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯅꯪꯕꯨ ꯀꯩ ꯂꯩꯒꯦ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯁꯤꯕꯣ ꯏꯆꯦ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯕꯨ ꯍꯥꯏꯔꯗ꯭ꯔꯅꯦ ꯏꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯍꯩꯃꯥ ꯀꯩꯅꯣ ꯑꯩꯉꯣꯟꯗꯕꯨ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯏꯆꯦ ꯅꯅꯥꯎꯁꯦ ꯍꯟꯗꯛꯇꯤ ꯁꯦꯜ ꯈꯔ ꯋꯥꯏ ꯑꯗꯨꯅ ꯏꯆꯦꯗꯒꯤ ꯆꯦꯡ ꯈꯔꯒ ꯁꯦꯜ ꯈꯤꯇꯒ ꯍꯪꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯤꯗꯤ ꯆꯦꯡꯕꯨꯗꯤ ꯂꯩ ꯑꯗꯣ ꯁꯦꯜꯗꯤ ꯏꯆꯦꯁꯨ ꯂꯩꯔꯣꯏꯅꯦ ꯈꯔ ꯂꯩꯔꯝꯕꯗꯨꯁꯨ ꯏꯆꯦꯅ ꯐꯤ ꯍꯧꯒꯦꯅ ꯂꯪ ꯈꯔ ꯂꯩꯊꯣꯛꯂꯨꯔꯦ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤ ꯉꯔꯥꯡ ꯂꯥꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯁꯦꯜꯗꯨ ꯐꯪꯗꯧꯅꯤ ꯉꯁꯥꯏ ꯑꯌꯨꯛ ꯆꯠꯂꯒ ꯍꯦꯛ ꯂꯩꯊꯣꯛꯂꯨꯔꯦ ꯑꯩꯁꯨ ꯑꯣ ꯑꯗꯨꯗꯤ ꯆꯦꯡꯗꯨ ꯈꯛ ꯑꯣꯏꯅ ꯄꯨꯔꯒꯦ ꯏꯆꯦ ꯁꯦꯜꯗꯨꯅ ꯀꯅꯥꯗꯅꯣ ꯑꯃ ꯍꯪꯂꯨꯔꯒꯦ ꯍꯣꯏ ꯂꯩꯔꯝꯃꯣ ꯏꯆꯦ ꯆꯦꯡ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯍꯣꯏ ꯏꯆꯦ ꯂꯩꯃꯅ ꯆꯦꯡ ꯂꯧꯊꯣꯛꯄ ꯆꯪꯈ꯭ꯔꯤꯉꯩ ꯐꯖꯕꯤꯗꯨ ꯂꯩꯃꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯃꯃꯤꯠꯇꯨꯅ ꯀꯣꯔꯣ ꯀꯣꯔꯣ ꯑꯣꯠꯇꯨꯅ ꯌꯦꯡꯉꯤ ꯑꯁ ꯑꯥꯗꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯤꯁꯨ ꯈꯔ ꯍꯦꯛꯇ ꯂꯧꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯏꯟꯁꯥꯡ ꯑꯣꯏꯅꯕ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯏꯁꯥ ꯋꯥꯅꯕꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯗꯒꯤ ꯄꯨꯔꯒ ꯆꯥꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯈ꯭ꯔꯦ ꯐꯖꯕꯤꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯃꯅꯤꯡꯗ ꯂꯩꯕ ꯇꯣꯂꯝꯃꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯁꯤꯒꯤ ꯐꯖꯕꯤ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤꯁꯤ ꯑꯣꯏꯔꯦ ꯏꯃꯥ ꯑꯄꯪꯕꯤꯁꯤꯗꯒꯤ ꯂꯧꯊꯣꯛꯄ ꯂꯥꯛꯂꯤ ꯑꯣꯏꯔꯦ ꯐꯩ ꯅꯪꯅ ꯉꯝꯂꯤ ꯉꯁꯤ ꯆꯦꯡꯕꯨ ꯑꯗꯨꯒ ꯑꯩꯅ ꯉꯝꯂꯤ ꯄꯤꯔꯣꯏꯕ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯄꯔꯥ ꯇꯝꯕꯤꯒꯦ ꯂꯩꯃꯁꯨ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯐꯖꯕꯤꯗ ꯆꯦꯡꯗꯨ ꯁꯤꯟꯅꯩ ꯇꯣꯂꯝꯃꯨꯁꯨ ꯃꯇꯥꯡ ꯆꯥꯅ ꯍꯦꯛ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯆꯦꯡꯗꯨ ꯈꯪꯃꯨꯟ ꯍꯦꯛꯇ ꯃꯨꯜꯂꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯂꯩꯃꯒ ꯐꯖꯕꯤꯒꯅ ꯇꯣꯂꯝꯃꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯅꯗꯣꯝꯆꯥꯒꯤ ꯆꯦꯡꯅꯤꯅꯦ ꯃꯗꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯄꯤꯈꯣ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯃꯤꯉꯣꯟꯗ ꯆꯦꯡꯁꯤ ꯄꯤꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯗꯣꯏꯅꯣ ꯄꯨꯈ꯭ꯔꯒ ꯁꯤꯡꯉꯛꯅꯤꯁꯨ ꯈꯪꯉꯣꯏꯗꯕ ꯃꯤꯁꯤꯗ ꯄꯤꯁꯤꯜꯂꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯇꯅꯕ ꯑꯗꯨꯝ ꯊꯝꯃꯨ ꯐꯖꯕꯤꯁꯨ ꯇꯣꯂꯝꯃꯨꯒꯤ ꯋꯥꯇꯥꯁꯤꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯁꯧ ꯇꯧꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯀꯩꯅꯣ ꯇꯣꯂꯝꯃꯨ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯁꯤꯕꯨ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯄꯨꯔꯒ ꯁꯦꯡꯗꯕ ꯃꯤ ꯑꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯨꯗꯅꯤꯅꯦ ꯃꯤꯅ ꯄꯥꯈꯪ ꯑꯔꯤꯛꯄ ꯍꯥꯏꯕꯤꯔꯤꯕꯗꯣ ꯅꯨꯄꯤꯁꯨ ꯐꯪꯉꯣꯏꯌꯦ ꯅꯪ ꯌꯥꯔꯦꯗ ꯏꯗꯣꯝꯆꯥ ꯑꯆꯨꯝ ꯁꯥꯗꯅ ꯋꯥ ꯉꯥꯡꯕꯤꯔꯣ ꯏꯗꯣꯝꯆꯥꯅ ꯏꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯍꯥꯏꯕ ꯋꯥꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯏꯀꯣ ꯑꯗꯨꯅ ꯌꯥꯝ ꯂꯦꯝꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯗ ꯍꯟꯕꯤꯈ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯏꯀꯥꯏꯕ ꯆꯣꯞꯄ ꯌꯥꯝ ꯅꯪꯂꯅꯤ ꯀꯔꯤ ꯑꯩꯅ ꯀꯔꯤ ꯍꯥꯏꯗꯅ ꯅꯪꯅ ꯀꯔꯤ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡꯗ ꯃꯤꯇꯥꯗꯨꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯥꯏꯊꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯃꯗꯨ ꯍꯦꯛ ꯍꯥꯏꯕꯗ ꯏꯗꯣꯝꯆꯥꯕꯨ ꯏꯀꯥꯏꯔꯣꯏꯗ꯭ꯔꯣ ꯏꯗꯣꯝꯆꯥꯅ ꯏꯀꯥꯏꯔꯣꯏ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯍꯥꯏꯔꯛꯀꯦꯅꯦ ꯍꯧꯖꯤꯛ ꯇꯣꯂꯝꯃꯨꯅ ꯋꯥ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯗ ꯐꯖꯕꯤꯗꯨ ꯃꯃꯤꯠ ꯆꯞ ꯌꯨꯡꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯗꯤ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯤꯅꯦ ꯏꯃꯥ ꯑꯁꯤꯒꯨꯝꯕ ꯃꯤꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯍꯥꯏꯕ ꯄꯣꯠ ꯄꯤꯗꯣꯏ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏ ꯂꯩꯇ ꯂꯥꯏꯔ ꯍꯥꯏꯁꯤꯗꯤ ꯑꯔꯩꯕꯅ ꯈꯔꯁꯨ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯗꯧꯅꯤ ꯑꯩꯁꯨ ꯈꯪ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯑꯗꯨꯕꯨꯅꯦ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒꯅꯦ ꯑꯩꯅ ꯇꯧꯔꯤꯁꯤ ꯏꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨꯗꯅꯤ ꯃꯤꯅ ꯆꯤꯡꯕ ꯇꯟꯖꯥ ꯂꯧꯔꯤꯁꯤ ꯌꯥꯔꯤꯁꯤ ꯆꯪꯉꯣ ꯅꯪꯁꯨ ꯋꯥꯔꯤꯁꯤ ꯇꯣꯛꯂꯁꯤ ꯑꯃꯔꯣꯝꯗ ꯑꯗꯨꯝ ꯆꯠꯈꯤꯗꯧꯔꯤ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯁꯤꯡꯗꯨꯝ ꯈꯤꯇ ꯈꯥꯏꯗꯣꯛꯂꯨ ꯂꯥꯎ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯁꯤꯡ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯉꯁꯥꯏꯅ ꯉꯜꯂꯤꯉꯩ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯋꯥꯔꯀꯥꯟꯁꯤꯗ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤꯕ ꯉꯁꯥꯏꯅ ꯍꯥꯏꯗꯧꯗꯣ ꯅꯪꯗꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯝꯗ ꯂꯩꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯑꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯉꯟꯅ ꯋꯥ ꯍꯥꯏꯗꯣꯏꯅꯣ ꯌꯥꯔꯦ ꯑꯩ ꯇꯧꯖꯔꯨꯔꯒꯦ ꯏꯃꯥꯒꯤ ꯀꯣꯊꯗꯅ ꯉꯥꯡꯕꯗꯨ ꯇꯧꯔꯅꯨ ꯇꯣꯂꯝꯃꯨꯁꯨ ꯁꯤꯡ ꯈꯔ ꯄꯨꯊꯣꯛꯂꯒ ꯈꯥꯏꯕ ꯍꯧꯔꯝꯃꯤ ꯂꯩꯃꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ ꯁꯣꯝꯗꯅ ꯃꯃꯥꯒ ꯑꯌꯤꯡꯕꯤꯒꯗꯨ ꯀꯟꯅ ꯂꯥꯎꯅꯔꯤ ꯍꯥꯏ ꯅꯪꯗꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯅꯤꯍꯦ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤ ꯇꯥꯕꯗ ꯑꯩꯅꯦ ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯗꯧꯔꯦ ꯀꯔꯤꯅꯣ ꯏꯃꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟꯕꯨ ꯍꯦꯛ ꯊꯣꯛꯈ꯭ꯔꯕ ꯍꯟꯖꯤꯜꯂꯛꯄꯗ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯏ ꯑꯩꯁꯨꯅꯦ ꯑꯔꯤꯕꯤ ꯑꯣꯏꯔꯒ ꯂꯩꯕꯗꯣ ꯄꯥꯝꯗꯤꯌꯦ ꯅꯨꯄꯥꯗꯣ ꯂꯩꯇꯗꯅ ꯇꯧꯔꯤꯅꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣ ꯑꯩꯅ ꯊꯤꯔꯒ ꯌꯨꯝ ꯄꯥꯟꯗꯣꯏꯁꯤꯕꯣ ꯏꯃꯥꯁꯨꯅꯦ ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯉꯦꯅ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯇꯧ ꯑꯩꯅ ꯁꯥꯎꯔꯛꯂꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕ ꯑꯩꯕꯨ ꯅꯪꯅ ꯃꯤ ꯑꯣꯏꯅ ꯊꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯈꯟꯕꯗꯅꯦ ꯅꯣꯡꯃꯇ ꯋꯥꯈꯜꯁꯤ ꯏꯪꯅ ꯇꯨꯝꯕ ꯉꯝꯗ꯭ꯔꯦꯅꯦ ꯑꯩ ꯀꯔꯤꯒꯤ ꯏꯃꯥꯗꯤ ꯑꯩꯒꯤ ꯋꯥꯕꯤꯔꯤꯕ ꯑꯩꯒꯤꯅꯦ ꯌꯥꯝ ꯈꯟꯕꯤꯕꯒ ꯁꯥꯔꯛꯀꯅꯨ ꯇꯨꯝꯗꯧ ꯑꯗꯨꯝ ꯇꯨꯝꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ
ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯗꯣꯏ ꯇꯧꯔꯛꯀꯅꯣ ꯍꯔꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕꯁꯤ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯣ ꯍꯥꯏꯕ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯆꯠꯄ ꯌꯥꯕ ꯃꯈꯩ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯕꯅꯤꯅ ꯅꯨꯡꯗꯥꯡꯗꯤ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯆꯤꯛꯂꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯇꯨꯝꯕ ꯌꯥꯗꯧꯔꯤꯒꯦ ꯑꯗꯨꯅ ꯅꯠꯇ꯭ꯔꯣ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯣ ꯍꯥꯏ ꯅꯪ ꯈꯔ ꯂꯥꯞꯅ ꯂꯩꯔꯁꯨ ꯑꯩꯅꯦ ꯃꯤꯍꯨꯟꯁꯤ ꯀꯥꯔꯛꯇꯧꯔꯤ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯅꯪ ꯁꯣꯏꯔꯔꯣꯏ ꯉꯁꯤ ꯍꯣꯏ ꯂꯩꯖꯔꯨꯏꯌꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯑꯩ ꯑꯣꯏꯅ ꯃꯤꯍꯨꯟ ꯀꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯍꯧꯗ꯭ꯔꯗꯤ ꯇꯨꯝꯕ ꯆꯥꯕ ꯌꯥꯗꯕꯁꯤ ꯃꯉꯥꯏꯔꯦ ꯃꯊꯟꯇ ꯉꯥꯡꯗꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯀꯦꯇꯣꯀꯦꯁꯨ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯊꯣꯛꯂꯛꯏ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯅꯝꯃꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯅ ꯆꯪꯈ꯭ꯔꯤꯁꯤꯕꯣ ꯏꯕꯦꯝꯃ ꯀꯔꯤꯒꯤꯕꯨ ꯑꯣꯏꯅꯤꯒꯦ ꯑꯩꯅ ꯈꯔ ꯆꯩꯔꯨꯕꯒꯤꯅꯤ ꯃꯁꯤꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯑꯩꯁꯤ ꯋꯥꯏ ꯑꯃ ꯁꯪꯗꯧ ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯁꯤꯟꯕꯒꯤ ꯁꯥꯎꯅꯤꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯈꯔ ꯀꯜꯂꯤꯉꯩ ꯃꯌꯨꯝ ꯄꯥꯟꯖꯍꯧꯔꯕꯗꯤ ꯐꯩꯗꯅ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯑꯗꯨꯝ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯁꯥꯎꯕꯤꯔꯅꯨ ꯏꯅꯝꯃꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯗꯧꯔꯤ ꯑꯣꯏꯔꯝꯅꯤ ꯃꯇꯝ ꯂꯥꯛꯄꯒ ꯃꯔꯥꯏꯅ ꯑꯗꯨꯝ ꯄꯥꯟꯖꯈꯤꯅꯤ ꯍꯣꯏꯅꯦ ꯑꯗꯣ ꯃꯥꯒꯤ ꯃꯇꯝꯗꯣ ꯈꯔ ꯊꯨꯅ ꯂꯥꯛꯂꯗꯤ ꯐꯩꯗꯅ ꯍꯧꯖꯤꯛꯄꯨ ꯑꯁꯨꯝ ꯃꯥꯒꯤ ꯃꯇꯝꯗꯣ ꯉꯥꯏꯔꯤꯅꯦꯅ ꯇꯧꯔ ꯂꯩꯔꯕꯗꯤ ꯀꯩꯅꯣꯝꯗꯤ ꯏꯁꯣꯏ ꯁꯣꯏꯔꯅꯤ ꯁꯣꯝ ꯏꯃꯨꯡꯗꯅ ꯑꯌꯤꯡꯕꯤꯗꯨ ꯄꯦꯟꯗꯕꯒ ꯅꯨꯡꯉꯥꯏꯇꯕꯒꯅ ꯃꯁꯥꯗꯨ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯃꯥꯅ ꯃꯥꯕꯨ ꯆꯩ ꯉꯥꯡꯂꯤꯗꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯃꯣꯏꯗꯤ ꯌꯥꯝ ꯋꯥꯔꯝꯂꯤ ꯑꯣꯏꯔꯦ ꯍꯟꯗꯛ ꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯁꯨꯅꯦ ꯉꯥꯎꯒꯦꯔꯥ ꯐꯩꯒꯦꯔꯥ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯅꯤꯕ ꯑꯩꯁꯤꯕꯨ ꯅꯨꯄꯤꯅꯦꯅ ꯃꯣꯏꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕꯅꯤ ꯄꯥꯕꯁꯨ ꯃꯆꯥꯅꯨꯄꯥꯁꯤꯅ ꯍꯦꯜꯂꯦꯅ ꯑꯗꯨꯝ ꯃꯤꯆꯪ ꯆꯪꯗꯅ ꯋꯥ ꯉꯥꯡꯉꯤ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯝꯃꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯉꯁꯤꯗꯤ ꯇꯣꯂꯝꯃꯨꯗꯨ ꯃꯥꯏꯆꯣꯟꯒꯤ ꯌꯨꯝꯗ ꯁꯦꯟꯗꯣꯏ ꯊꯧꯕ ꯂꯥꯛꯂꯝꯃꯤ ꯍꯣ ꯈꯨꯔꯥ ꯃꯥꯏꯆꯣꯟ ꯅꯆꯥ ꯂꯥꯛꯆꯔꯤꯒꯦ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯀꯥꯈꯠꯂꯣ ꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯐꯝ ꯈꯨꯔꯥ ꯅꯆꯥꯅ ꯂꯥꯛꯆꯔꯤꯁꯤ ꯁꯦꯟꯗꯣꯏ ꯂꯧꯕꯅꯤ ꯑꯗꯨꯒ ꯋꯥ ꯑꯃꯁꯨ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯍꯥꯏꯌꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯂꯣꯏꯅ ꯍꯥꯏꯌꯨ ꯈꯨꯔꯥ ꯁꯦꯟꯗꯣꯏ ꯁꯨꯝ ꯂꯧꯕ ꯂꯥꯛꯄꯁꯤ ꯑꯩꯁꯨ ꯋꯥꯏ ꯑꯗꯨꯅ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯨꯟꯅ ꯄꯤꯊꯣꯛꯄꯤꯔꯣ ꯁꯦꯟꯗꯣꯏ ꯈꯔ ꯁꯤꯅꯗꯤ ꯑꯩꯒꯤ ꯁꯤꯖꯤꯟꯅꯕꯩ ꯐꯥꯎꯕ ꯀꯣꯟꯅꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯤꯡꯗꯣꯛꯀꯦ ꯈꯜꯂꯝꯃꯤꯕꯅꯤ ꯅꯪ ꯉꯥꯛ ꯉꯥꯏꯔꯝ ꯑꯩ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯒꯦ ꯃꯥꯏꯆꯣꯟꯁꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯇꯣꯂꯝꯃꯨꯁꯨ ꯉꯁꯤꯗꯤ ꯁꯦꯟꯐꯝ ꯑꯃ ꯐꯪꯗꯧꯔꯦ ꯍꯥꯏꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯍꯔꯥꯎꯖꯔꯅꯤ ꯉꯥ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯒ ꯄꯨꯁꯤꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯐꯤ ꯑꯃꯁꯨ ꯂꯩꯈ꯭ꯔꯒꯦ ꯃꯗꯨ ꯎꯕꯗ ꯏꯃꯥꯗꯤ ꯉꯁꯤ ꯉꯛꯄꯅ ꯂꯣꯏꯔꯅꯤ ꯇꯣꯂꯝꯃꯨꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯃꯥꯏꯆꯣꯟꯁꯨ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯁꯦ ꯅꯪꯒꯤ ꯁꯦꯜꯗꯨꯅꯤ ꯑꯗꯣ ꯃꯤꯗ ꯃꯃꯥꯡꯒꯤ ꯋꯥ ꯍꯥꯏꯒꯅꯨꯀꯣ ꯅꯪꯅ ꯍꯥꯏꯗ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯑꯆꯨꯝꯕ ꯋꯥꯗꯨ ꯈꯛ ꯍꯥꯏꯌꯨꯀꯣ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯤ ꯍꯣꯏ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯑꯩꯁꯨ ꯇꯣꯂꯝꯃꯨꯅꯤ ꯀꯩꯅꯣ ꯃꯤꯗ ꯑꯣꯏꯗ ꯄꯥꯗꯕ ꯄꯪꯍꯥꯏ ꯍꯥꯏꯗꯧꯕ ꯃꯤ ꯅꯠꯇꯦ ꯑꯗꯣ ꯈꯨꯔꯥ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯍꯣꯏ ꯍꯜꯂꯣ ꯑꯁꯨꯝꯅ ꯇꯣꯂꯝꯃꯨꯗꯨ ꯍꯔꯥꯎ ꯍꯜꯂꯛꯂꯤ ꯀꯩꯊꯦꯜꯗꯒꯤ ꯃꯃꯥꯒꯤ ꯐꯤ ꯑꯃꯁꯨ ꯂꯩꯒꯦ ꯑꯗꯨꯒ ꯉꯥꯁꯨ ꯂꯩꯒꯦ ꯍꯥꯏꯅ ꯆꯪꯂꯛꯏ ꯏꯅꯦ ꯁꯤꯒꯤ ꯐꯤꯁꯤꯕꯨ ꯀꯌꯥꯅꯣ ꯏꯕꯨꯡꯉꯣ ꯂꯨꯄꯥ 100 ꯀꯌꯥ ꯂꯧꯒꯦ ꯍꯥꯏꯕꯅꯣ ꯑꯃꯈꯛꯇ ꯂꯧꯒꯦꯗ ꯑꯗꯣ ꯁꯦꯜꯁꯤ ꯌꯥꯝꯅ ꯌꯥꯝꯃꯦ ꯈꯔ ꯇꯥꯕꯤꯌꯨ ꯏꯅꯦ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯕꯣ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯦꯜꯗꯨ ꯐꯤꯗ ꯂꯧꯕ ꯌꯥꯕ ꯁꯦꯜꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯄꯪꯉꯥꯏ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩꯁꯦ ꯅꯨꯄꯥꯅꯤꯅ ꯀꯩꯁꯨ ꯈꯪꯂꯣꯏꯅ ꯏꯅꯦꯅ ꯈꯜꯂꯤꯗꯨ ꯌꯥꯝ ꯂꯥꯜꯂꯤꯀꯣ ꯀꯩꯊꯦꯜ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯀꯥꯔꯛꯇꯨꯅ ꯄꯣꯠ ꯂꯩꯔꯛꯂꯕꯅꯤ ꯑꯗꯨꯅ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯂꯣꯏꯅ ꯈꯪꯉꯦ ꯑꯩꯁꯨ ꯂꯨꯄꯥ 60 ꯑꯣꯏꯅ ꯂꯧ ꯑꯗꯨꯒ ꯐꯤꯁꯤ ꯄꯨꯔꯒꯦ ꯑꯩꯁꯨ ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝꯈꯠꯅꯕꯁꯨ ꯄꯥꯝꯖꯗꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤꯗꯨꯗꯤ ꯐꯤ ꯌꯣꯟꯕꯤ ꯑꯩꯕꯨ ꯁꯤꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯂꯨꯄꯥ 40 ꯄꯤꯔꯣ ꯑꯗꯨꯒ ꯐꯤꯁꯦ ꯑꯗꯨꯝ ꯄꯨꯈ꯭ꯔꯣ ꯌꯥꯔꯦꯗ ꯏꯅꯦ ꯑꯩꯅ ꯍꯥꯏꯗꯨꯁꯨ ꯌꯥꯔꯕꯅꯤ ꯌꯥꯝ ꯉꯥꯡꯅꯗꯨꯅ ꯂꯩꯔꯒꯨꯝꯁꯦ ꯂꯨꯄꯥ 60 ꯂꯧꯔꯣ ꯇꯣꯂꯝꯃꯨꯅ ꯁꯦꯜꯗꯨ ꯁꯠ ꯄꯤꯁꯤꯜꯂꯤ ꯑꯗꯨꯒ ꯐꯤꯗꯨ ꯄꯥꯏꯈꯠꯂꯤ ꯐꯤꯌꯣꯟꯕꯤ ꯏꯅꯦꯗꯨꯁꯨ ꯀꯨꯏꯅ ꯉꯥꯡꯅꯕ ꯇꯜꯂꯕ ꯃꯥꯜꯂꯤ ꯄꯤꯔꯝꯂꯤꯕ ꯁꯦꯜꯗꯨ ꯂꯧꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯍꯧꯔꯤ ꯇꯣꯂꯝꯃꯨꯁꯨ ꯉꯥ ꯌꯣꯟꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯕꯣꯛ ꯉꯥꯁꯤꯕꯨ ꯀꯌꯥ ꯄꯤꯔꯤꯅꯣ ꯁꯤꯗꯒꯤ ꯈꯔ ꯆꯥꯎꯕꯁꯤꯅ ꯀꯌꯥꯅꯣ ꯏꯕꯨꯡꯉꯣ ꯁꯤꯒꯤ ꯈꯔ ꯆꯥꯎꯕꯁꯤꯗꯤ ꯂꯨꯄꯥ 100 ꯄꯤꯌꯦ ꯑꯇꯩ ꯃꯆꯥ ꯌꯥꯎꯔꯤꯁꯤꯅ 150ꯅꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯂꯨꯄꯥ 140 ꯄꯤꯔꯒꯦ ꯑꯆꯧꯕꯁꯤ ꯂꯧꯔꯒꯦ ꯌꯥꯔꯣꯏꯅꯦ ꯅꯪꯒꯤꯗꯨꯗꯤ ꯏꯕꯨꯡꯉꯣ ꯉꯥꯒꯤ ꯃꯃꯜ ꯐꯥꯎꯕ ꯍꯟꯖꯤꯟꯗꯦ ꯃꯗꯨꯗꯤ ꯂꯨꯄꯥ 10 ꯇꯥꯔꯒꯦ ꯑꯗꯨꯒ ꯂꯧꯔꯣ ꯀꯔꯤꯅꯣ ꯗꯥꯕꯣ ꯂꯨꯄꯥ 10 ꯑꯣꯏꯅ ꯇꯥꯔꯣ
ꯄꯣꯠꯁꯨ ꯁꯤꯠꯂꯝꯗꯧ ꯃꯥꯟꯗꯦꯅ ꯑꯕꯣꯛꯀꯤꯗꯒꯤ ꯑꯣꯏꯅ ꯂꯧꯒꯦꯅ ꯑꯇꯩꯗꯒꯤ ꯐꯥꯎꯕ ꯂꯧꯔꯛꯇ꯭ꯔꯕꯅꯤ ꯍꯣꯏꯁꯦ ꯌꯥꯔꯦ 10 ꯇꯥꯔꯒꯦ ꯂꯧꯔꯣ ꯇꯣꯂꯝꯃꯨꯁꯨ ꯁꯦꯜ ꯄꯤꯔꯝꯂꯒ ꯉꯥꯗꯨ ꯂꯧꯔꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯍꯣꯏ ꯃꯥ ꯅꯆꯥ ꯍꯜꯂꯛꯂꯦ ꯁꯤ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯔꯨ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗꯨꯗ ꯉꯦꯛ ꯍꯦꯛꯇ ꯐꯝꯊꯩ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯟꯗ ꯂꯥꯀꯧ ꯀꯧꯕꯗꯨꯗ ꯂꯩꯃꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯗꯨꯅ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯃꯅꯥ ꯄꯪꯕ ꯃꯤꯅ ꯀꯧꯕꯗꯨ ꯑꯣꯏꯅ ꯈꯟꯈ꯭ꯔꯅꯤꯅꯦ ꯅꯪꯕꯣ ꯍꯣꯏ ꯌꯥꯔꯤꯁꯦ ꯁꯤ ꯄꯨꯁꯤꯜꯂꯨ ꯑꯩꯅꯦ ꯋꯥꯕꯅ ꯂꯣꯏ ꯍꯣꯔꯦꯟꯗꯤ ꯉꯥꯗꯣ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯁꯤ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯉꯥ ꯂꯩꯔꯛꯂꯤꯕ ꯐꯤ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯁꯤꯅ ꯀꯅꯥꯒꯤꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯁꯦ ꯅꯨꯄꯤꯗ ꯏꯃꯥ ꯈꯪꯅꯤ ꯑꯗꯨꯅ ꯀꯅꯥꯒꯤ ꯐꯤꯅꯣ ꯍꯥꯏꯗꯨ ꯑꯗꯨꯝ ꯈꯪꯖꯔꯣ ꯍꯥꯏ ꯅꯪꯕꯨ ꯐꯤꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯅꯤ ꯀꯅꯥꯗꯒꯤ ꯁꯦꯜ ꯄꯨꯔꯒ ꯂꯩꯔꯛꯄꯅꯣ ꯏꯃꯥꯒꯤ ꯋꯥꯍꯪꯁꯤꯗꯤ ꯑꯩ ꯏꯀꯥꯏꯒꯦ ꯇꯧꯏꯀꯣ ꯃꯤꯗꯒꯤ ꯄꯨꯔꯛꯄ ꯅꯠꯇꯦ ꯈꯨꯔꯥꯃꯥꯏꯆꯣꯜ ꯍꯣꯏꯗ ꯏꯃꯥ ꯈꯪꯍꯟꯗ ꯊꯕꯛ ꯁꯨꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ ꯁꯤꯅ ꯑꯔꯦꯝꯕ ꯁꯦꯜꯗꯨꯅꯤ ꯃꯆꯥꯅ ꯃꯥ ꯈꯪꯍꯟꯗ ꯊꯕꯛ ꯇꯧꯔꯒ ꯁꯦꯜ ꯇꯥꯜꯂꯝꯕꯁꯤꯗ ꯂꯩꯃꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ ꯉꯥꯛꯁꯨ ꯀꯞꯊꯣꯛꯂꯝꯃꯤ ꯏꯃꯥꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯁꯤꯒꯨꯝꯕꯁꯤ ꯈꯪꯗꯕꯅꯤꯅ ꯏꯆꯥꯗ ꯆꯩꯉꯥꯡ ꯇꯧꯔꯨꯕꯗꯣ ꯑꯣꯟꯊꯣꯛꯅꯅꯤꯡꯉꯛꯈꯤꯗ꯭ꯔꯦꯗ ꯏꯆꯥ ꯋꯥꯔꯝꯂꯦ ꯉꯥꯛ ꯄꯣꯊꯥꯔꯣ ꯏꯃꯥ ꯉꯥꯁꯤ ꯑꯃꯨꯛꯇ ꯁꯦꯝꯂꯨꯈꯤꯒꯦ ꯑꯗꯨꯒ ꯍꯥꯎꯅ ꯊꯣꯡꯒꯦ ꯑꯇꯩ ꯊꯕꯛ ꯇꯧꯗꯧꯕ ꯇꯧꯔꯨꯔꯣ ꯉꯥꯗꯨꯗꯤ ꯑꯩ ꯉꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯁꯦꯝꯕꯤꯔꯒꯦ ꯍꯣꯏ ꯏꯃꯥ ꯆꯪꯂꯦ ꯑꯗꯨꯗꯤ ꯃꯃꯥꯁꯨ ꯆꯪꯈ꯭ꯔꯦ ꯉꯁꯤꯗꯤ ꯇꯣꯂꯝꯃꯨꯗꯨ ꯍꯔꯥꯎ ꯃꯤꯅꯣꯡ ꯅꯣꯛꯂꯝꯃꯤ ꯃꯃꯥꯅ ꯃꯥꯕꯨ ꯅꯨꯡꯇꯤꯒꯤ ꯆꯩꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯔꯣ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯄꯦꯟꯖꯔꯝꯃꯤ ꯉꯥꯛ ꯃꯥꯡꯒꯣꯜꯗ ꯂꯩꯔꯒ ꯉꯥ ꯁꯦꯝꯕ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯒ ꯑꯌꯤꯡꯕꯤꯒꯗꯨ ꯂꯝꯕꯤꯗ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯏꯅꯦ ꯀꯩꯗꯧꯔꯦ ꯏꯁꯥ ꯉꯝꯕꯤꯗꯕ꯭ꯔꯣ ꯂꯩꯃꯗꯨ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯌꯤꯡꯕꯤꯁꯨ ꯃꯐꯝꯗꯨ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯊꯦꯡꯅꯕꯅꯤ ꯕꯦꯃꯥ ꯀꯣꯛꯁꯤ ꯈꯔ ꯉꯥꯎꯕꯒꯤꯅꯤ ꯑꯇꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯅꯦ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯨ ꯅꯛꯂꯦ ꯑꯗ ꯆꯪꯂꯒ ꯑꯣꯏꯅ ꯉꯥꯛ ꯄꯣꯊꯥꯕꯤꯌꯨ ꯌꯥꯅꯤꯗ ꯏꯅꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯉꯥꯛ ꯂꯩꯒꯦ ꯏꯅꯦ ꯃꯊꯟꯇ ꯂꯩꯍꯧꯕꯁꯦ ꯅꯆꯥ ꯅꯨꯡꯉꯥꯏꯖꯗꯦ ꯃꯤꯁꯨ ꯉꯁꯤꯗꯤ ꯄꯥꯛꯅ ꯆꯠꯄ ꯑꯣꯏꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯆꯪꯂꯨꯁꯤ ꯑꯌꯤꯡꯕꯤꯅ ꯌꯥꯃꯟꯗꯕꯗꯒꯤ ꯂꯩꯃꯗꯨ ꯑꯌꯤꯡꯕꯤꯒꯤ ꯌꯨꯝꯗ ꯄꯣꯊꯥꯕ ꯆꯪꯂꯛꯂꯤ ꯑꯌꯤꯡꯕꯤꯅ ꯂꯩꯃꯕꯨ ꯇꯨꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯁꯝꯂꯒ ꯀꯣꯟꯗꯨꯅ ꯄꯨꯁꯤꯟꯕꯤ ꯏꯃꯥ ꯀꯦꯇꯨꯀꯤ ꯅꯈꯣꯏꯕꯨ ꯀꯅꯥ ꯂꯩꯒꯦ ꯐꯛ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯀꯦꯇꯨꯀꯤꯗꯨ ꯇꯥꯔꯗꯨꯅ ꯐꯛ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯃꯅꯝꯃꯒ ꯑꯍꯜ ꯅꯨꯄꯤ ꯑꯃꯒ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯌꯤꯡꯕꯤꯗ ꯋꯥ ꯍꯪꯉꯤ ꯏꯅꯝꯃ ꯏꯅꯦꯁꯤꯗꯤ ꯀꯅꯥꯅꯣ ꯀꯦꯇꯨꯀꯤꯅ ꯍꯪꯂꯤꯗꯨ ꯈꯨꯝꯗ꯭ꯔꯤꯉꯩ ꯂꯩꯃꯗꯨ ꯍꯥꯟꯅ ꯐꯛꯇꯨꯗ ꯐꯖꯅ ꯐꯝꯍꯟꯕꯤ ꯏꯅꯦꯁꯦ ꯂꯝꯕꯤꯗ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗ ꯑꯩꯅ ꯁꯤꯗ ꯄꯣꯊꯥꯅꯕ ꯄꯨꯁꯤꯜꯂꯛꯄꯅꯤ ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯑꯣ ꯍꯣꯏꯅꯝꯃ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯤꯔ ꯍꯧꯖꯤꯛꯀꯤꯗꯨꯅ ꯍꯣꯏꯅꯦ ꯀꯦꯇꯨꯀꯤꯅ ꯏꯁꯤꯡ ꯄꯨꯊꯣꯔꯛꯂꯒ ꯃꯅꯝꯃꯗ ꯄꯤꯔꯝꯃꯤ ꯑꯌꯤꯡꯕꯤꯁꯨ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯂꯩꯃꯒꯤ ꯃꯀꯣꯛꯇ ꯈꯔ ꯊꯥꯕꯤ ꯑꯗꯨꯒ ꯈꯔꯅ ꯄꯤꯊꯛꯄꯤꯔꯝꯃꯤ ꯏꯅꯦ ꯈꯔ ꯅꯨꯡꯉꯥꯏꯔꯕ ꯈꯔꯗꯤ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯆꯥ ꯅꯨꯄꯥꯅ ꯑꯩ ꯍꯜꯂꯛꯇ꯭ꯔꯦꯅ ꯀꯣꯏꯊꯤ ꯊꯤꯔꯝꯕ ꯇꯥꯔꯦ ꯏꯅꯦ ꯅꯣꯡꯃ ꯂꯥꯛꯀꯦ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯏꯆꯥꯒꯤ ꯃꯇꯦꯡ ꯏꯅꯦꯅ ꯀꯥꯎꯔꯣꯏꯀꯣ ꯍꯣꯏꯅꯦ ꯏꯅꯦ ꯂꯥꯛꯄꯗꯗꯤ ꯏꯃꯥꯁꯨ ꯂꯩꯍꯜꯂꯝꯃꯒꯦ ꯃꯁꯛ ꯈꯪꯅꯅꯕ ꯍꯣꯏ ꯏꯅꯦ ꯆꯠꯂꯦꯀꯣ ꯂꯩꯃꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯇꯣꯂꯝꯃꯨꯗꯨ ꯗꯥꯔꯤꯗ ꯐꯝꯂꯒ ꯃꯃꯥꯕꯨ ꯉꯥꯏꯔꯝꯃꯤ ꯃꯃꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯂꯤ ꯏꯃꯥ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯃꯅꯤꯡ ꯃꯌꯥꯗ ꯊꯣꯛꯂꯒ ꯀꯣꯏꯀꯧ ꯀꯧꯕꯁꯨ ꯈꯨꯝꯗꯦ ꯏꯃꯥꯁꯦ ꯀꯩꯊꯦꯜ ꯀꯥꯒꯦꯅ ꯊꯣꯛꯂꯨꯕꯅꯤ ꯂꯝꯕꯤꯗ ꯀꯣꯛ ꯍꯦꯛ ꯉꯥꯎꯔꯛꯇꯅ ꯅꯨꯄꯤ ꯑꯃꯒꯤ ꯌꯨꯝꯗꯁꯨ ꯉꯥꯛ ꯂꯩꯔꯨꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯏꯃꯥꯕꯣ ꯂꯩꯃꯗꯨ ꯗꯥꯔꯤꯗ ꯇꯞꯅ ꯐꯝꯊꯩ ꯇꯧꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯃꯥꯗꯤ ꯐꯅꯕ ꯅꯨꯡꯁꯤꯅꯦ ꯅꯣꯡꯃ ꯂꯥꯛꯀꯦ ꯍꯥꯏꯔꯝꯕꯅꯤ ꯏꯃꯧ ꯑꯣꯏꯒꯦ ꯍꯦꯛ ꯍꯥꯏꯔꯨꯕ ꯍꯥꯏꯗꯨꯅꯤ ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯁꯤ ꯈꯛ ꯊꯦꯡꯅꯕ ꯅꯨꯄꯤꯗꯨꯕꯨ ꯅꯃꯧ ꯑꯣꯏꯒꯦ ꯍꯥꯏꯗꯨꯕꯣ ꯍꯥꯏ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯅꯨꯄꯤꯗꯨ ꯅꯉꯣꯟꯗꯒꯤꯕꯨꯗꯤ ꯈꯔ ꯍꯟꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯌꯥꯏ ꯅꯨꯄꯤꯅ ꯍꯟꯕꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅꯕꯅꯤ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯂꯤꯁꯤ ꯌꯥꯔꯦꯀꯣ ꯏꯃꯥ ꯑꯔꯤꯕꯤ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯑꯩꯅꯦ ꯑꯔꯤꯕꯤ ꯂꯧꯕꯗꯤ ꯉꯝꯂꯣꯏꯀꯣ ꯅꯪꯅ ꯄꯥꯝꯗ꯭ꯔꯁꯨ ꯑꯩꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯂꯤ ꯅꯣꯡꯃ ꯆꯠꯂꯒ ꯃꯣꯏꯒꯤ ꯑꯍꯜ ꯎꯅꯔꯨꯕ ꯇꯥꯔꯦ ꯃꯃꯥꯅ ꯉꯥꯡꯂꯤꯗꯨ ꯇꯥꯅꯤꯡꯗꯕꯒꯤ ꯇꯣꯂꯝꯃꯨꯗꯨ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯤ ꯂꯩꯃꯗꯤ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯔꯤꯕꯤ ꯑꯣꯏꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯗꯤ ꯏꯃꯧ ꯑꯣꯏꯕꯗ ꯆꯣꯞꯂꯣꯏ ꯑꯍꯜ ꯂꯃꯟꯗ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯕ ꯅꯨꯄꯤꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯁꯤꯁꯨ
Nong manini layraga laymadu ꯑꯌꯤꯡꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯑꯌꯤꯡꯕꯤꯒꯤ ꯃꯄꯥ ꯃꯃꯥꯁꯨ ꯉꯁꯤꯗꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ. ꯗꯥꯗꯥ, ꯏꯆꯦ, ꯅꯆꯜꯅ ꯂꯥꯛꯆꯔꯤꯕꯁꯤ ꯋꯥꯐꯝ ꯑꯃꯇ ꯍꯧꯗꯣꯛꯀꯦꯅ ꯂꯥꯛꯆꯕꯅꯤ. ꯌꯥꯕꯤꯗꯕ ꯌꯥꯗꯕꯅꯤꯀꯣ. ꯅꯆꯜꯅ ꯍꯥꯏꯗꯣꯏꯁꯤꯁꯨ ꯏꯀꯥꯏꯅ ꯍꯥꯏꯗꯧꯔꯤꯕꯅꯤ. ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ. ꯑꯌꯤꯡꯕꯤꯁꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ. ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯥ ꯃꯊꯟꯇꯅꯤ. ꯃꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕ ꯌꯥꯗ ꯂꯩꯔꯤ. ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯅꯝꯗꯅ ꯃꯌꯨꯝ ꯄꯥꯅꯕ ꯁꯤꯜꯂꯒꯦ ꯇꯧꯕꯅꯤ. ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯗꯤ ꯋꯥꯁꯤꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ. ꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯁꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ ꯍꯥꯏꯅ ꯋꯥꯖꯔꯝꯕꯅꯤ. ꯏꯅꯥꯎ, ꯑꯩꯁꯨ ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯂꯤꯕꯅꯤ. ꯅꯪꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ. ꯑꯊꯨꯕꯗ ꯍꯦꯛꯇ ꯍꯣꯡꯂꯁꯤ. ꯑꯗꯣ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ? ꯆꯍꯤꯕꯨꯗꯤ 28 ꯁꯨꯔꯦ. ꯑꯌꯤꯡꯕꯤꯒꯤꯅ ꯀꯌా ꯁꯨꯔꯕ? ꯏꯆꯥꯅ ꯈꯔ ꯍꯜꯂꯤꯅꯦ ꯇꯧꯔꯤꯁꯤꯗꯤ. ꯑꯌꯤꯡꯕꯤꯅ 19 ꯁꯨꯔꯤ. ꯍꯣꯏꯗ, ꯅꯨꯄꯤꯅ ꯆꯍꯤ ꯍꯟꯕꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯅꯕꯅꯤ. ꯏꯆꯦ, ꯑꯗꯨꯗꯤ ꯀꯨꯊꯤ ꯌꯦꯡꯂꯒ ꯑꯉꯥꯡ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ. ꯍꯣꯏ. ꯑꯁꯨꯝꯅ ꯃꯆꯥꯗꯨ ꯂꯨꯍꯣꯡꯉꯨ ꯌꯥꯗꯕꯗꯨ ꯃꯃꯥ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯤ. ꯑꯌꯤꯡꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯆꯥꯛꯈꯨꯝꯗ ꯑꯃꯨꯛꯇ ꯆꯪꯂꯣ. ꯀꯩ ꯍꯥꯏꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯕꯤꯔꯤꯗꯨꯕꯣ? ꯀꯔꯤ, ꯏꯟꯁꯥꯡ ꯃꯁꯨꯛ ꯌꯥꯝ ꯊꯣꯡꯅꯕ꯭ꯔꯣ? ꯅꯨꯡꯇꯤꯒꯤ ꯑꯁꯨꯛ ꯌꯥꯝ ꯊꯣꯡꯂꯗꯤ ꯏꯃꯨꯡꯁꯤ ꯃꯨꯠꯄ ꯇꯥꯔꯤ. ꯀꯔꯤꯅꯣ, ꯏꯟꯁꯥꯡ ꯃꯊꯦꯜ 2 ꯈꯛ ꯇꯧꯕꯕꯨ ꯑꯗꯨꯃꯥꯏ ꯍꯥꯏꯅꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯝꯒꯅꯤ ꯈꯜꯂꯤ. ꯃꯆꯥ ꯃꯃꯧꯅ ꯆꯥꯛꯈꯨꯝꯗ ꯂꯥꯎꯅꯕꯗꯨ ꯇꯥꯕꯗ ꯂꯩꯃꯁꯨ ꯆꯪꯂꯛꯏ. ꯕꯦꯝꯃꯥ, ꯀꯩꯗꯧꯔꯦ? ꯃꯥ, ꯅꯆꯥꯅꯨꯄꯥꯅ ꯏꯟꯁꯥꯡ ꯃꯊꯦꯜ ꯌꯥꯝꯃꯤꯅ ꯆꯩꯔꯝꯂꯤꯕꯅꯤ. ꯁꯥꯎꯔꯨꯅꯨ ꯏꯕꯦꯝꯃ, ꯈꯨꯜꯁꯤꯗ ꯄꯥꯈꯪ ꯑꯔꯤꯛꯄꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ. ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯇꯧꯔꯕꯅꯤ. ꯑꯁꯨꯝꯅ ꯇꯣꯂꯃꯨꯅ ꯂꯤꯛꯄꯒꯤ ꯃꯄꯥꯟꯅ ꯏꯃꯨꯡꯗꯨ ꯆꯥꯎꯈꯠꯄ ꯑꯣꯏꯔꯝꯃꯤ. ꯑꯌꯤꯡꯕꯤꯁꯨ ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯦ. ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯁꯨꯕꯗ ꯏꯃꯨꯡꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ.